ꯂꯩꯔꯤ ꯈꯣꯝꯕꯤꯁꯨ ꯆꯥꯛꯈꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯥꯡꯅꯕ ꯅꯨꯃꯤꯗꯥꯡꯒꯤ ꯁꯦꯝ ꯁꯥꯔꯦ꯫ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯀꯥꯡꯁꯣꯏ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯐꯅ ꯃꯊꯧ ꯇꯧꯔꯕꯁꯨ ꯋꯥꯈꯜꯗꯗꯤ ꯌꯥꯝ ꯆꯔꯥꯡꯅꯩ꯫ ꯋꯥꯡꯃꯤ ꯄꯩꯌꯥꯒꯤ ꯉꯛꯆꯥꯎ ꯊꯦꯛꯄ ꯋꯥꯍꯩꯁꯤꯡ, ꯃꯥꯕꯨ ꯃꯃꯜ ꯌꯥꯎꯗꯕ ꯑꯃꯒꯨꯝ, ꯃꯥꯕꯨ ꯇꯨꯃꯤꯠ ꯀꯥꯡꯒꯨꯝ ꯉꯥꯡꯂꯛꯈꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯁꯨ ꯅꯥꯀꯣꯡ ꯑꯅꯤꯗꯨꯗ ꯁꯤꯡꯌꯥ ꯌꯩꯔꯤ꯫ ꯄꯥꯛ ꯍꯦꯛ ꯀꯥꯎꯕ ꯉꯝꯗꯦ꯫ ꯐꯅ ꯀꯟꯅ ꯀꯥꯎꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯤ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯏꯈꯣꯏ ꯈꯣꯏꯖꯪꯗꯦ꯫ ꯎꯪꯂꯒ ꯂꯩꯒꯨꯝꯁꯨ ꯇꯧꯏ꯫ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯀꯥꯡꯁꯣꯏꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯃꯩ ꯒ꯭ꯔꯨꯡ ꯒ꯭ꯔꯨꯡ ꯆꯥꯛꯂꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ꯫ ꯄꯨꯛꯅꯤꯡꯗ ꯃꯔꯨ ꯂꯣꯜꯂꯤ ꯂꯩꯈꯣꯝꯕꯤ꯫ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯃꯔꯝꯆꯠ ꯑꯩꯕꯨꯅ ꯂꯨꯛꯃꯥꯏꯗ ꯌꯣꯟꯕ ꯐꯤꯖꯦꯠ ꯐꯤꯒꯥꯏꯅ ꯁꯥꯕꯤ ꯂꯥꯏꯗꯤꯕꯤꯒꯨꯝ, ꯃꯃꯜ ꯌꯥꯎꯗꯕꯤ ꯑꯃꯒꯨꯝ ꯅꯪꯅ ꯎꯔꯤ, ꯅꯪꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯃꯜ ꯌꯥꯎꯗꯕꯤ ꯅꯠꯇꯦ꯫ ꯇꯧꯅꯤꯡꯕ ꯇꯧꯖꯔꯣ, ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛ ꯌꯥꯒꯅꯤ꯫ ꯅꯪꯒꯤ ꯈꯨꯠꯇꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅꯗꯤ ꯇꯥꯍꯜꯈ꯭ꯔꯔꯣꯏ꯫ ꯅꯥꯄꯜꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ꯫ ꯅꯨꯄꯥ ꯑꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅꯁꯨ ꯋꯥꯉꯥꯡ ꯀꯝꯖꯥꯎ ꯍꯨꯟꯈꯤꯕ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅ ꯄꯤꯈꯤꯅꯤ꯫ ꯂꯩꯔꯤ ꯈꯣꯝꯕꯤ, ꯊꯧꯅꯥ ꯑꯃꯗꯤ ꯂꯥꯛꯈꯤ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯕ ꯊꯧꯅꯥ꯫ ꯃꯥꯅ ꯁꯅꯥ ꯀꯣꯅꯨꯡꯁꯤꯗ ꯁꯝꯖꯣꯛꯁꯤꯒꯤ꯫ ꯃꯥꯅ ꯐꯅ ꯅꯥꯏ ꯑꯣꯏꯔꯕꯁꯨ ꯃꯁꯥꯒꯤ ꯐꯤꯗꯝ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯥꯛꯅ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤ꯫ ꯍꯥꯏꯅ ꯍꯥꯏꯅ ꯅꯨꯃꯤꯗꯥꯡꯒꯤ 11 ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯦ꯫ ꯃꯌꯥꯝꯒꯤ ꯃꯊꯦꯜ ꯂꯥꯡꯂꯝꯂꯒ ꯃꯥꯁꯨ ꯇꯨꯃꯤꯟ ꯃꯥꯒꯤ ꯏꯌꯣꯡꯁꯪꯗ ꯆꯪꯂꯒ ꯀꯥꯆꯤꯜ ꯑꯃꯗ ꯐꯛ ꯊꯥꯔꯒ ꯐꯝꯃꯤ꯫ ꯂꯦꯞꯅꯥꯏꯗꯕꯤ ꯀꯨꯝꯒꯤ ꯅꯣꯡꯖꯨꯁꯨ ꯅꯣꯡꯖꯨ ꯃꯥꯒꯤ ꯃꯈꯣꯟ ꯇꯥꯅ ꯇꯥꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯐꯝꯕ ꯍꯩꯇ꯭ꯔꯗꯨꯅ ꯂꯪꯆꯥꯛ ꯆꯥꯛꯏ꯫ ꯂꯪꯆꯥꯛ ꯆꯥꯛꯂꯤ ꯏꯌꯣꯡꯁꯪꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯎꯝ ꯑꯃ ꯐꯪꯂꯛꯏ꯫ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯃꯤꯟꯗꯧꯅ, ꯀꯔꯤꯒꯨꯝꯕꯗꯅ ꯅꯨꯡꯁꯤꯔꯕ ꯍꯩꯒꯤ ꯍꯩꯅꯝ, ꯂꯩꯒꯤ ꯂꯩꯅꯝ, ꯅꯨꯡꯁꯤꯔꯕ ꯃꯅꯝ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯝꯅꯤꯟ ꯅꯤꯜꯂꯛꯏ꯫ ꯅꯣꯡꯅꯒ ꯆꯨꯕꯒ ꯑꯍꯤꯡꯕ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯆꯜꯂꯛꯇꯕ ꯅꯠꯇꯦ꯫ ꯀꯥꯗꯨꯗ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯅꯤꯈꯛ ꯄꯥꯜꯂꯤ꯫ ꯊꯣꯡꯅꯥꯎꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯅꯤꯅ ꯂꯣꯜꯂꯤ꯫ ꯊꯣꯡꯗꯨꯗꯤ ꯄꯪꯊꯦꯡ ꯊꯦꯡꯕꯗꯤ ꯅꯠꯇꯕꯅꯤꯅ ꯊꯣꯡ ꯅꯥꯝ ꯑꯃꯗꯤ ꯍꯥꯡꯂꯤ꯫ ꯂꯪꯆꯥꯛꯇꯨꯁꯨ ꯇꯞꯅ ꯇꯞꯅ ꯆꯥꯛꯂꯤ꯫ ꯃꯊꯧꯗ ꯈꯣꯏꯖꯪꯅ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯪꯅ ꯂꯦꯞꯇꯅ ꯂꯪꯆꯥꯛ ꯆꯥꯛꯂꯛꯄꯗꯒꯤꯗꯤ ꯃꯁꯥꯗ ꯂꯣꯏꯅꯔꯝꯕ ꯆꯔꯥꯡꯅꯔꯝꯕ ꯋꯥꯈꯜꯒꯤ ꯄꯣꯠꯂꯨꯝꯗꯣ ꯇꯞꯅ ꯇꯞꯅ ꯌꯥꯡꯕ ꯍꯧꯔꯛꯏ꯫ ꯋꯥꯡꯃꯤ ꯄꯩꯌꯥꯒꯤ ꯑꯍꯦꯟꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯀꯥꯎ ꯄꯔꯩ ꯅꯥꯏꯔꯛꯂꯦ꯫ ꯆꯔꯩ ꯐꯤꯁꯥ ꯇꯝꯅ ꯂꯪꯆꯥꯛ ꯆꯥꯛꯄꯗ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯁꯤꯟꯄꯥꯡꯂꯤꯉꯩ ꯍꯥꯡꯀꯣꯛ ꯑꯃ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯍꯧꯅ ꯂꯥꯎꯅ ꯈꯣꯡꯉꯛꯏ꯫ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯃꯈꯣꯜꯗꯨꯅ ꯀꯥꯗꯨꯒꯤ ꯑꯆꯤꯛꯄꯗꯣ ꯊꯨꯒꯥꯏꯔꯛꯄꯗꯨꯗꯗꯤ꯫ ꯀꯗꯥꯏꯗꯒꯤ ꯈꯣꯡꯂꯛꯂꯤꯕ ꯃꯈꯣꯜꯁꯤꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯍꯧꯈ꯭ꯔꯦꯗ꯫ ꯏꯌꯣꯡꯁꯪꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯆꯪꯂꯛꯂꯤꯕ ꯍꯥꯡꯀꯣꯛꯅꯣ? ꯃꯈꯣꯜꯁꯦ ꯈ꯭ꯋꯥꯏꯍꯥꯡꯀꯣꯛꯅ ꯈꯣꯡꯕ ꯈꯨꯈꯣꯡꯒ ꯃꯥꯟꯅꯗꯦ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯃꯥꯅ ꯑꯇꯝꯅꯅ ꯈꯣꯡꯉꯤꯁꯤꯕꯣ? ꯑꯃꯨꯛꯇꯕꯨ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯐꯛꯇꯨꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯈꯨꯠꯇ ꯎꯆꯥꯟ ꯃꯩꯔꯥ ꯄꯥꯏ꯫ ꯏꯌꯣꯡꯁꯪꯗꯨꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯈꯨꯠꯇ ꯃꯩꯗꯨ ꯄꯥꯏ꯫ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯈꯣꯜꯗꯤ ꯑꯗꯨꯃꯛ ꯇꯥꯏ꯫ ꯈꯣꯡꯂꯤꯕ ꯍꯥꯡꯀꯣꯛꯇꯨꯗꯤ ꯃꯁꯛ ꯎꯕ ꯅꯠꯇ꯭ꯔꯤ꯫ ꯀꯥꯆꯤꯟꯗꯒ ꯊꯨꯞꯆꯤꯟꯗꯨꯅ ꯂꯩꯒꯟꯕꯅꯤ ꯈꯟꯗꯨꯅ ꯀꯥꯆꯤꯟꯗ ꯌꯦꯡꯂꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯊꯋꯥꯏ ꯄꯥꯟꯕꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯃꯈꯣꯜꯗꯤ ꯑꯗꯨꯃꯛ ꯇꯥꯏ꯫ ꯃꯥꯅ ꯀꯣꯏꯂꯩ ꯂꯩꯅ ꯊꯤꯔꯕꯁꯨ ꯑꯍꯤꯡ ꯐꯥꯎꯕ ꯑꯁꯨꯝꯅ ꯈꯣꯡꯗꯨꯅ ꯂꯩꯔꯕꯗꯤ ꯄꯣꯊꯥꯐꯝ ꯈꯪꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯈꯣꯡꯂꯛꯂꯤꯕꯗꯣ ꯀꯗꯥꯏꯗꯅꯣ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯍꯩ ꯌꯥꯟꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯃꯁꯛꯇꯤ ꯎꯗꯦ, ꯈꯣꯟꯖꯦꯜꯗꯤ
ꯑꯗꯨꯃꯛ ꯇꯥꯏ꯫ ꯍꯥꯡꯀꯣꯛꯇꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯤꯉꯩ ꯏꯌꯣꯡ ꯁꯪꯗ ꯄꯤꯡ ꯄꯤꯡ ꯆꯪꯂꯛꯏ꯫ ꯆꯪꯂꯛꯄꯗꯨꯁꯨ ꯃꯥꯗꯤ ꯎꯍꯧꯗ꯭ꯔꯦ꯫ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ? ꯍꯥꯡꯀꯣꯛ ꯊꯤꯔꯤꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯍꯥꯡꯀꯣꯛꯅꯣ ꯍꯧꯖꯤꯛꯄꯣ? ꯃꯈꯣꯜꯁꯦ ꯇꯥꯗꯕ꯭ꯔꯥ? ꯉꯁꯥꯏꯗꯒꯤ ꯏꯌꯣꯡꯁꯪꯁꯤꯒꯤ ꯃꯅꯨꯡꯗ ꯈꯣꯡꯂꯤꯕꯅꯤ꯫ ꯑꯩꯗꯤ ꯃꯨꯟꯅꯕꯨ ꯇꯥꯁꯜꯂꯨꯗꯦ꯫ ꯍꯣꯏꯅꯦ, ꯏꯌꯣꯡꯁꯪ ꯃꯅꯨꯡꯁꯤꯗ ꯍꯥꯡꯀꯣꯛ ꯆꯪꯂꯦ꯫ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯍꯣꯔꯦꯟ ꯑꯊꯦꯡꯕ ꯐꯥꯎꯕ ꯁꯨꯝ ꯈꯣꯡꯗꯨꯅ ꯂꯩꯔꯗꯤ ꯃꯔꯥꯏꯅ ꯆꯠꯆꯈꯤꯅꯤꯗ꯫ ꯊꯣꯏꯅ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨ꯫ ꯅꯨꯡꯁꯥ ꯊꯤꯕ ꯉꯥꯛꯀꯤ ꯋꯥ ꯅꯠꯇꯤꯌꯦ ꯄꯤꯡ ꯄꯤꯡ꯫ ꯃꯈꯣꯜꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯊꯨꯛ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯏ꯫ ꯂꯣꯏꯔꯦꯍꯦ ꯅꯪꯁꯨ! ꯍꯥꯡꯀꯣꯛꯀꯤ ꯋꯥꯕꯨ ꯍꯣꯔꯦꯟ ꯋꯥꯔꯒ ꯑꯗꯨꯝ ꯈꯣꯡꯕ ꯇꯣꯛꯆꯈꯤꯅꯤ꯫ ꯍꯥꯡꯀꯣꯛ ꯑꯃꯒꯤꯗꯃꯛ ꯈꯣꯏꯔꯥꯡꯂꯅꯨ꯫ ꯇꯔꯥ ꯆꯤꯟꯗꯝꯅꯕ ꯇꯧꯔꯁꯦ꯫ ꯃꯈꯥ ꯊꯥꯕ ꯑꯩꯈꯣꯏ ꯈꯛꯇ ꯉꯥꯏꯔꯦ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯅꯪꯅ ꯊꯣꯡꯕ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯀꯥꯡꯁꯣꯏꯗꯣ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯊꯥꯒꯠꯈꯤꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃꯇ ꯃꯤꯕꯨ ꯊꯥꯒꯠꯇꯕ ꯃꯥꯅ ꯅꯪ ꯊꯥꯒꯠꯄꯁꯦ ꯎꯕꯗ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯉꯛꯆꯥꯟꯅꯩ꯫ ꯍꯥꯏꯗꯤ ꯃꯁꯥꯁꯦ ꯃꯤꯒꯤ ꯃꯃꯜ ꯈꯪꯗꯕꯅꯤ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯤꯡꯊꯧꯀꯣꯜꯗꯒꯤ ꯍꯧꯔꯛꯄꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯍꯦꯟꯅ ꯏꯀꯥꯏꯈ꯭ꯔꯦ꯫ ꯑꯩꯗꯤ ꯊꯥꯒꯠꯄ ꯄꯥꯝꯖꯗꯦ꯫ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯋꯥꯗꯕ ꯉꯝꯗꯦ꯫ ꯌꯥꯝꯅ ꯂꯨꯁꯤꯜꯂꯛꯀꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯥꯔꯤꯉꯩꯗ ꯇꯔꯥ ꯆꯤꯟꯗꯝꯅꯕ ꯇꯧꯔꯁꯦ꯫ ꯃꯌꯥꯝꯅ ꯏꯕꯥꯅꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯅꯤ꯫ ꯍꯣꯏ, ꯍꯥꯡꯀꯣꯛꯀꯤ ꯋꯥꯗꯤ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯅꯤ ꯈꯜꯂꯨꯔꯅꯨ꯫ ꯍꯣꯏꯗꯦ, ꯑꯁꯨꯛ ꯂꯨꯁꯤꯟꯅ ꯈꯟꯕ ꯍꯧꯅꯕ꯭ꯔꯗꯣ? ꯁꯥꯔꯤꯉꯩꯗ ꯇꯔꯥ ꯆꯤꯟꯗꯝꯅꯕ ꯇꯧꯔꯁꯦ꯫ ꯆꯥꯛꯄꯥꯎ ꯍꯥꯏꯕ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅꯔꯝꯃꯅꯤ ꯑꯁꯨꯝ ꯇꯧꯅꯅꯤꯗꯣ꯫ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯏꯌꯣꯡꯁꯪꯗꯨꯗꯤ ꯆꯥꯛꯈꯨꯝ ꯂꯩꯕꯗꯣꯝꯅ ꯇꯔꯥ ꯆꯤꯟꯗꯝꯕ ꯆꯪꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯈꯤꯕ ꯃꯤꯀꯨꯞ ꯈꯔ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯤꯡꯁꯤꯕꯥꯗꯣ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕꯤ ꯁꯅꯥ ꯀꯣꯅꯨꯡꯗꯨꯒꯤ ꯅꯥꯏ ꯃꯌꯥꯝꯕꯨ ꯌꯦꯡꯁꯤꯜꯂꯤꯕꯤ ꯍꯆꯤꯕꯨꯆꯤ ꯀꯧꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤꯗꯨꯒ ꯂꯣꯏꯅꯅ ꯏꯌꯣꯡꯁꯪꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯍꯥꯡꯀꯣꯛ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯤ ꯂꯦꯞꯈ꯭ꯔꯦ꯫ ꯍꯆꯤꯕꯨꯆꯤꯅ ꯌꯥꯝ ꯃꯃꯨꯠ ꯇꯥꯅ ꯏꯌꯣꯡꯁꯪꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯊꯣꯡꯖꯤꯟꯗꯅ ꯃꯤꯡꯁꯤꯕꯥ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯥꯗꯤ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯇꯨꯅ ꯆꯪꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯍꯆꯤꯕꯨꯆꯤꯁꯨ ꯏꯆꯝ ꯆꯝꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ꯫ ꯀꯕꯣꯜ ꯂꯩꯕꯥꯛꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯪꯕ ꯅꯨꯄꯤꯅꯤ꯫ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯀꯤ ꯑꯔꯣꯟꯕ ꯑꯀꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯊꯣꯛꯈ꯭ꯔꯒ ꯇꯝꯊꯣꯛꯈ꯭ꯔꯒ ꯈꯔ ꯌꯥꯡꯒꯗꯕ ꯅꯤꯡꯂꯗꯨꯅ ꯑꯀꯤꯕꯒꯤ ꯍꯧꯔꯛꯐꯝꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯊꯤꯗꯣꯛꯄ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯆꯤꯕꯨꯆꯤꯅ ꯏꯌꯣꯡꯁꯪꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯀꯨꯞꯊꯅ ꯌꯦꯡꯉꯤ꯫ ꯃꯈꯨꯠ ꯈꯨꯠꯁꯥꯗꯨꯅ ꯐꯛꯂꯥꯡꯗꯨꯗ ꯅꯥꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯁꯥꯗ ꯀꯔꯤ ꯏꯊꯤꯜ ꯐꯥꯎꯒꯦ ꯍꯥꯏꯗꯨꯅ ꯐꯛꯂꯥꯡꯗꯨꯗ ꯇꯥꯈꯤꯕ ꯆꯔꯩ ꯐꯤꯁꯥ ꯊꯝꯕꯤ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯃꯤꯗꯣ ꯃꯁꯥꯗ ꯐꯥꯎꯏ꯫ ꯃꯁꯤꯡ ꯃꯔꯥꯡ ꯑꯣꯏꯅ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯀꯩꯗꯧꯔꯦ? ꯃꯤꯡꯁꯤꯡ ꯍꯥꯏꯌꯨ ꯃꯈꯥꯗꯣ꯫ ꯅꯪꯅ ꯎꯈꯤꯕꯁꯤꯡꯗꯣ ꯋꯥꯈꯜꯅ ꯅꯠꯇꯦ, ꯑꯗꯨꯗꯤ ꯑꯆꯨꯝꯕ ꯉꯥꯛꯅꯤ꯫ ꯃꯥꯅꯤ, ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯏꯌꯣꯡꯁꯪꯁꯤꯒꯤ ꯃꯅꯨꯡꯗ ꯁꯛꯎꯗꯕ ꯁꯥꯐꯨ ꯑꯃꯗꯤ ꯂꯩ꯫ ꯑꯗꯨꯒ ꯅꯪꯅ ꯂꯩꯔꯤ ꯈꯨꯝꯕꯤꯗ ꯆꯤꯡꯅꯔꯤꯕꯗꯣ ꯂꯥꯟꯒꯅꯤ꯫ ꯃꯥꯅ ꯅꯉꯣꯟꯗ ꯍꯤꯀꯥꯞ ꯂꯤꯀꯥꯞ ꯇꯧꯕ ꯂꯩꯇꯦ꯫ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯍꯆꯤꯕꯨꯆꯤꯅ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛ ꯈꯨꯏ꯫ ꯑꯗꯨꯝꯅ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛ ꯈꯨꯕꯗ ꯆꯥꯎꯈ꯭ꯔꯕ ꯍꯥꯡꯀꯣꯛ ꯑꯃ ꯀꯥꯆꯤꯟꯗꯨꯗꯒꯤ ꯃꯃꯩꯗꯣ ꯇꯞꯅ ꯇꯞꯅ ꯍꯥꯏꯔꯗꯨꯅ ꯂꯦꯝꯖꯕ ꯁꯥꯖꯠꯇ ꯁꯃꯨꯅ ꯈꯣꯡꯊꯥꯡ ꯊꯥꯡꯕꯒꯨꯝ ꯊꯣꯔꯛꯂꯤ꯫ ꯍꯥꯡꯀꯣꯛꯇꯣ ꯁꯪꯂꯩꯅꯔꯗꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯩꯔꯤ ꯃꯆꯨ, ꯃꯤꯠꯄꯥꯟꯗꯅ ꯍꯤꯒꯣꯛ ꯃꯆꯨ, ꯃꯁꯥ ꯄꯨꯝꯕꯗꯅ ꯀꯣꯔꯤ ꯆꯦꯜꯂꯤ꯫ ꯈꯨꯗꯨꯞ 5ꯃꯨꯛ ꯁꯥꯡꯉꯤ꯫ ꯍꯥꯡꯀꯣꯛꯇꯨ ꯎꯕꯗ ꯃꯤꯡꯁꯤꯕꯥꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏ꯫ ꯈꯜꯂꯤ, ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ ꯍꯥꯡꯀꯣꯛꯁꯤꯗꯤ꯫ ꯀꯗꯥꯏꯗꯒꯤꯕꯨ ꯑꯣꯏꯔꯤꯒꯦꯕ? ꯍꯆꯤꯕꯨꯆꯤꯅ ꯍꯥꯡꯀꯣꯛꯁꯦ ꯑꯩꯒꯤ ꯈꯣꯡꯕꯨꯅꯤ꯫
ꯃꯃꯤꯠꯇ ꯎꯕ ꯉꯝꯕ ꯃꯌꯥꯏ ꯃꯇꯤꯛ ꯂꯩ ꯅꯨꯡꯊꯤꯜ ꯃꯇꯝꯗꯒꯤ ꯀꯨꯞꯁꯦꯟ ꯁꯦꯟꯅꯍꯜꯂꯕꯅꯤ ꯑꯩꯅ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯍꯥꯛ ꯃꯔꯥꯜ ꯂꯩꯇꯦ ꯅꯪꯅ ꯃꯉꯣꯟꯗ ꯆꯤꯡꯅꯔꯤꯕꯗꯣ ꯂꯥꯟꯒꯅꯤ ꯅꯪꯉꯣꯟꯗ ꯃꯥꯅ ꯍꯤꯀꯥꯞ ꯂꯤꯀꯥꯞ ꯇꯧꯈꯤꯕ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯔꯥꯜ ꯂꯩꯔꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯍꯦꯛ ꯏꯌꯣꯡꯁꯪꯁꯤꯗ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯟꯕꯒ ꯉꯁꯥꯏꯅ ꯍꯥꯡꯀꯣꯛꯁꯤ ꯊꯣꯔꯛꯂꯒ ꯑꯩꯒꯤ ꯏꯐꯝꯗ ꯄꯥꯎꯗꯝꯂꯝꯂꯅꯤ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯁꯤꯗ ꯂꯣꯏꯅ ꯃꯤ ꯑꯃꯅ ꯇꯧꯈꯤꯕ ꯑꯔꯣꯟ ꯅꯇꯝ ꯑꯔꯥꯟꯕ ꯄꯨꯝꯕ ꯂꯣꯏꯅ ꯍꯣꯗ꯭ꯔꯣꯡ ꯍꯣꯟꯅ ꯎꯕ ꯐꯪꯏ ꯍꯁꯤꯕꯨꯁꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯑꯣ ꯍꯥꯏꯕ ꯋꯥꯍꯩꯗꯒꯤ ꯍꯦꯟꯗꯦ ꯑꯗꯨꯕꯨ ꯃꯁꯥꯗꯗꯤ ꯌꯥꯝ ꯈꯟꯖꯥꯟꯅꯩ ꯉꯔꯥꯡ ꯃꯉꯣꯟꯗ ꯑꯀꯤꯕ ꯄꯤꯔꯤꯗꯣ ꯀꯔꯤꯅꯣ ꯈꯟꯕꯗ ꯍꯁꯤꯕꯨꯁꯤꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ ꯃꯗꯨ ꯁꯣꯟꯕꯗꯒꯤꯗꯤ ꯏꯌꯣꯡꯁꯪꯗꯨꯗꯒꯤ ꯆꯥꯎꯈ꯭ꯔꯕ ꯍꯥꯡꯀꯣꯛꯇꯣ ꯀꯥꯗꯨꯒꯤ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯍꯥꯡꯀꯣꯛꯇꯨꯅ ꯃꯃꯤꯠꯇꯣ ꯐꯩꯅ ꯊꯣꯡꯖꯤꯜ ꯃꯄꯥꯜꯗ ꯂꯦꯞꯂꯤꯕꯤ ꯃꯤꯡꯁꯤꯕꯥꯗꯣ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯃꯤꯠꯌꯦꯡꯗꯣ ꯏꯍꯩ ꯍꯩꯅꯗꯕꯗꯧꯅ ꯇꯧꯏ ꯃꯥ ꯍꯥꯡꯀꯣꯛ ꯑꯆꯧꯕꯗꯣ ꯊꯣꯛꯂꯛꯄ ꯎꯕꯗ ꯊꯣꯡꯖꯤꯜ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯅꯥꯀꯜ ꯑꯃꯗ ꯉꯥꯏꯍꯥꯛ ꯊꯩꯗꯣꯛꯂꯒ ꯂꯦꯞꯄꯤ ꯃꯃꯩꯗꯨꯒ ꯐꯠ ꯐꯠ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯡꯀꯣꯛꯇꯨꯗꯤ ꯑꯁꯣꯡꯕ ꯃꯔꯛꯇꯨꯗ ꯃꯥꯡꯈ꯭ꯔꯦ ꯋꯥꯄꯜ ꯂꯩꯕ ꯑꯗꯣꯝꯗ ꯍꯥꯡꯀꯣꯛꯁꯤꯅ ꯑꯩꯒꯤ ꯑꯋꯥ ꯆꯩꯅ ꯀꯣꯛꯍꯟꯕ ꯉꯝꯗ꯭ꯔꯦ ꯑꯀꯤ ꯑꯈꯪꯒꯤ ꯍꯧꯔꯛꯐꯝ ꯃꯔꯨꯗꯣ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯛꯄꯅꯣ ꯈꯪꯍꯟꯕ ꯉꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯃꯤꯡꯁꯤꯕꯥ ꯑꯝꯇ ꯉꯥꯏꯈꯣ ꯉꯥꯏꯕꯒ ꯉꯝꯗ꯭ꯔꯦ ꯉꯁꯥꯏ ꯑꯉꯟꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯔꯝꯗꯣ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯖꯕꯗꯣ ꯑꯩꯁꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯄꯥꯛ ꯍꯦꯛ ꯌꯥꯗꯗꯅ ꯇꯧꯔꯤꯕꯅꯤ ꯌꯥꯗꯕꯒ ꯌꯥꯔꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤꯕꯁꯦ ꯑꯩꯒꯤ ꯋꯥꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯂꯥꯜꯍꯟꯕ ꯌꯥꯔꯣꯏ ꯃꯔꯝꯗꯣ ꯑꯩꯉꯣꯟꯗ ꯁꯨꯅ ꯈꯪꯍꯟꯒꯗꯕꯅꯤ ꯑꯍꯤꯡ ꯑꯃ ꯑꯩꯅ ꯋꯥꯅ ꯈꯥꯡꯕ ꯃꯗꯨꯒꯤ ꯃꯩꯆꯥꯛꯇꯣ ꯀꯣꯛꯍꯟꯒꯗꯕꯅꯤ ꯂꯝꯃꯤꯠ ꯊꯧꯕꯤ ꯅꯍꯥꯛ ꯅꯠꯇ꯭ꯔꯥ ꯃꯗꯨꯒꯤ ꯃꯊꯧꯗꯣ ꯈꯪꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯩꯉꯣꯟꯗ ꯈꯣꯜꯗꯣ ꯁꯪꯀꯠꯂꯛꯀꯅꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯈꯥ ꯇꯥꯕ ꯅꯠꯇꯦ ꯑꯔꯦꯝꯕꯗꯀꯣ ꯃꯤꯡꯁꯤꯕꯥꯁꯨ ꯁꯥꯎꯅꯤꯡꯕꯗꯒꯤ ꯑꯗꯨꯛ ꯉꯥꯡꯂꯤꯕꯅꯤ ꯍꯣꯏ ꯃꯇꯥꯡ ꯆꯥꯗꯅ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯍꯁꯤꯕꯨꯁꯤꯗ ꯑꯣꯏꯅ ꯂꯣꯏꯅ ꯍꯩꯗꯣꯛꯂꯨꯔꯦ ꯃꯥꯒꯤ ꯃꯩꯔꯤ ꯄꯨꯝꯕ ꯃꯥꯒꯤꯗꯤ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯛꯂꯕ ꯂꯨꯗ ꯂꯨꯁꯤꯜꯂꯛꯂꯕ ꯋꯥ ꯇꯥꯟꯅꯐꯝꯅꯤ ꯍꯦꯛ ꯃꯥꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯕꯗ ꯃꯥꯒꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ ꯉꯔꯥꯡ ꯑꯍꯤꯡ ꯋꯥꯅ ꯂꯦꯟꯈꯤꯕꯗꯨꯒꯤ ꯍꯧꯔꯛꯐꯝꯗꯣ ꯈꯪꯕ ꯉꯝꯗꯕꯒꯤ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯁꯥꯎꯔꯤꯕꯅꯤ ꯁꯥꯎꯔꯝꯕꯗꯣ ꯇꯞꯊꯔꯛꯂꯒ ꯍꯁꯤꯕꯨꯁꯤꯕꯨ ꯃꯥꯅ ꯑꯣꯏꯅ ꯐꯥꯊꯔꯛꯏ ꯈꯣꯟꯁꯦ ꯁꯪꯒꯠꯄ ꯅꯠꯇꯦ ꯃꯍꯧꯁꯥ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯉꯥꯡꯏ ꯑꯩꯒ ꯄꯨꯟꯁꯤ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯂꯣꯏꯅꯁꯤ ꯍꯥꯏꯔꯗꯤ ꯈꯣꯜꯗꯣ ꯁꯪꯀꯠꯂꯛꯀꯅꯨ ꯈꯪꯉꯕ ꯍꯣꯏꯁꯦ ꯑꯩ ꯂꯥꯜꯂꯤꯁꯦ ꯁꯪꯀꯠꯂꯔꯣꯏꯒꯦ ꯑꯗꯨꯅꯦꯕ ꯁꯨꯃꯥꯏꯅ ꯍꯣꯏ ꯃꯥꯏ ꯐꯖꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯁꯦꯕ ꯌꯦꯡꯉꯣꯏ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯁꯤꯜꯂꯛꯀꯅꯨ ꯃꯤ ꯂꯩꯇ꯭ꯔꯤꯉꯩ ꯊꯕꯛ ꯑꯃ ꯇꯧꯍꯧꯒꯦ ꯃꯁꯤ ꯇꯧꯕ ꯍꯦꯛ ꯂꯣꯏꯕꯒ ꯄꯟꯊꯗꯅ ꯑꯩꯒꯤ ꯀꯥꯗ ꯆꯠꯁꯦ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞ ꯀꯅꯥ ꯂꯥꯛꯏ ꯂꯥꯛꯇꯦ ꯃꯨꯟꯅ ꯌꯦꯡꯉꯨ ꯍꯣꯏ ꯊꯣꯡꯖꯤꯟꯁꯤꯗ ꯑꯩ ꯉꯥꯛꯂꯧ ꯑꯣꯏꯔꯒꯦ ꯍꯁꯤꯕꯨꯁꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ ꯅꯥꯌꯦꯇꯦꯁꯤꯡꯗꯣ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ ꯀꯨꯞꯁꯦꯟ ꯁꯦꯟꯅꯅ ꯃꯔꯨ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯈꯨꯝꯕꯤ ꯑꯇꯩ ꯊꯣꯏꯅꯒꯤꯗꯤ ꯅꯠꯇꯦ ꯌꯥꯝ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯅꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯨꯠ ꯍꯦꯟꯅ ꯂꯩꯔꯝꯕ ꯄꯣꯠꯁꯛꯁꯤꯡ ꯁꯣꯛ ꯁꯣꯛꯇꯨꯅ ꯌꯦꯡꯉꯤ ꯇꯔꯦꯡ ꯌꯣꯠꯇꯒꯤ ꯍꯧꯔꯒ ꯂꯪꯆꯥꯛ ꯐꯥꯎꯕ ꯄꯥꯏꯔꯨꯕ ꯁꯣꯛꯂꯨꯕ ꯃꯇꯝꯗ ꯃꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯁꯥꯎꯟ ꯑꯗꯨꯃꯛ ꯐꯪꯏ ꯀꯔꯤꯒꯨꯝꯕꯗꯅ ꯃꯥꯒꯤ ꯈꯨꯠꯁꯥ ꯃꯇꯣꯟꯗꯨꯗ ꯖꯤꯡ ꯖꯤꯡ ꯂꯥꯎꯕ ꯃꯁꯥꯗ ꯂꯣꯏꯅꯔꯛꯄ ꯁꯦꯡꯒꯥꯎ ꯃꯆꯥ ꯑꯃꯗꯒꯤ ꯊꯨꯝ ꯈꯔ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯐꯛꯂꯥꯡ ꯃꯔꯤꯗꯨꯗ ꯊꯨꯝ ꯃꯀꯨꯞ ꯈꯔ ꯈꯖꯤꯛ ꯈꯖꯤꯛ ꯆꯥꯏ ꯊꯨꯝꯗꯨꯅ ꯃꯥꯂꯦꯝꯂꯩꯗ ꯐꯛꯂꯥꯡꯗꯨꯒ ꯁꯣꯛꯅ ꯁꯝꯅꯔꯨꯕ ꯂꯣꯏꯔꯒ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯊꯨꯝ ꯃꯀꯨꯞꯁꯤꯡ ꯑꯗꯨ
ngaurambadagi musuk musilai angaubudo mangki tawriba mawngduda ngakpana madi masado kham thengle thum amubudo amuk khunjillaga sengau machaduda hapjille chatlasi haiduna mingsibada ingit tawraba madung anidu punna kana khang udringi tumin thoraklai hasipuchi amadi mingsiba nong maraktuda sana konungdagi hasipuchigi mayumdoina punna chatkre konungi sanatong mapa lanthoklamdaiduda magi kagi thongnaudagi lemirembi posigana uhore posigana numidang asidabu anisina chatlibase kadaidana maram amadi leifam thoi nunglaksida pega tupladana amambaga kidrene moy inaw nupadi mahusagi mahusa nupina ngamduna lakpa nupa makhal ama oibanina satkino haiduna haibasu ngamlamba nupi waraksu haiti aina tatawni nahana kangong panba makhong anise thudeklamgadabane khangdi khangningkhreda mahakna numidang sida sanathong lana chatkrise phai tumi leithoklo esu aigi aronba mi tharaga makhoina tawribase karino haiba khangdoklage thongnaw mayadudha le mityengi wangma landri fawba yengi khutta pairiba hasibuchigi mairaduna amambada mangkhidri fawba mityengdagi hek tamkhibaga thabak tawbada thintaba phatte haiduna hawjikti magi aronba mi kauraga anidugi mapau tamnaba khujin thawrang tawhankhre posigana aigi famda losinduna tawba aron atukki thabakti yaro aise kanano khangdra male amambana maikei khudingda sandoklaba mi leinadaba achauba yum lebak leinung phawna saba ka amagi manungda sangnaba siri thak thak singduda anida khutta uchan meira pairasu amambaduna ka hena momsinkibana siri singduda kumbada khudong chadaba ma haibado oi phana sangna chale makhoina changchiliba mafamdo yaunaba chatliba siri dagisu khong thangchilakpada leibak makhada arunba lambi ama lei lambi duda makhoi ani changakpani khangdanaba ahanba khong thangchilakpada leiwanam mi khangdanaba haiduna hasibusine lolamlabani aduna kananasu leinung phawna changakke hairabadi khangbada oithoktabani asumna amambaduna nido khusamnaduna mamaduna kumtharakpane thong ama thengnare thongduda sa kaigi oiba tongan tonganba mayek kayamu yekliba singado kharadi urabasu adu khangna yamna mayek sengna mambana heman uba phangde adubu yekliba singado kabo leibakta leiba laigi mayai chenba sa kai amadi thawai panba kayane thongdusu uri warine londuna thammi machinda leiwa ama sole hasibuchina hek sonbaga uri wari singdo leng leng chale aduga purun chetna loliba thongado mado tumi ke launa hangtokjare anido kadugi manungda chagle saukraba sayeng michelama ikoi koina mamai no pok onduna thamme manungdudadi amam baibadu leramde pungan ngale maikei khudingda maira chauna thale warisigi mapal suba tank miyamda kudol tamjakre adomna warisi tabirga adomgi modadu kamenda thambiram amadi channel sibunuk sibduna like share amadi subscribe to bu kawigan loisilakpada mayam ikoknon amuka na khurumjari